Lakhipuronline putok saba Mei tang tara nipan nongmaijing numit ki Khomjinba Pao tabirase ahanbada maroi pao aranba mawongda sim card sizinaba miyoi khutpu ama phare Sirulili festival ka mari leinana video ama viral oikraba matung KSO Delhi ki president ki mathakta Manipur police na FIR lokhatkre kuntaruk suba Manipuri identity day amsuna silchar da pangthokre SCERT assam na DLED course ki damak pre-entry test PET pangthokadori Hong Kong amasung Singapore da COVID-19 ki case hengalak pathengnare Jiribam da sanariba kang tournament ki anisuba semi final da ngasi SAYCA ka cachar kangkut ka sanargani amasung Khelo India Youth Games da medal phanglakraba assam ki thangta sanaroi singbu taramna okre Hauzik mapung oiba pau tabirase Assam Police ki Special Task Force na Dhubri ki Bilaspara dagi loinana Rajasthan amasung Telangana ki tongan mafam singda thihumba ki thabak chathaduna fake SIM card puthokpa miyoi kangbo mafagat pangamkhre Khongjang asida Rajasthan Telangana amasung Dhubri dagi miyoi taret phare amasung atopa taramari amasu wahang pawang chathari Guwahati ki Ulubari da leiba Assam Police ki headquarter da ngarang pangthokiba paw ki mifam amada Assam Police ki Director General Harmit Singh na hai aranba pambai sijenaduna SIM card lokthoklaga miyoi kangbo asina cyber crime amadi atopa ain kaiba thabak kaya chathaduna lakli haike The first input from Gujarat military intelligence that they had stumbled on a number of people who were sending across OTPs to people in Pakistan to be used to set up Indian WhatsApp accounts with Indian WhatsApp numbers. Based on that, first our special branch and then our STF got into the act. Technical analysis was done for the past many days, and on the 14th a case was registered in the STF and Operation Ghost SIM was launched. As part of that operation, teams were sent across to Hyderabad, Telangana that is, and Rajasthan, Bharatpur and Alwar area, both. And since the 16th afternoon, 7 people have been arrested. Some in Bharatpur and Alwar, one in Telangana from Sangareddy, one on Guwahati airport while he and his accomplice were trying to smuggle out SIM cards from here, about 948 to be exact, and one from Delhi airport. He had caught the flight, but we were able to send a team after him and he was stopped in Delhi and then brought back. These SIM cards, as you know, this whole thing of mule, like you call them mule accounts, I will call them mule SIM cards. So SIM card is taken on somebody else's name and then used not only for cyber crime but also for anti-national activities, and in this case there seems to be clear evidence that some of these numbers have been shared across and are being used by anti-national elements and inimical elements across to use. Manipur Police na Cookie Students Organization Delhi ki President Oriba Pauza Khub Guitebu Ukrul da pangthokadaba Surulili Festival da Mitei Singna Cookie Tapam Mapam Sing Phauduna lakpa yaroi haiba video ama social media da viral oikraba matung mahaki mathakta FIR ama lokhatkre haina Manipur Police na social media da thangalakpa warol ama da phongdokre masigi matangda police na Churachandpur da case ama register tawkhre amasung mahakpo athuba matam da phana ba honna badam mateng pangbinaba yumthangnariba rajya ki police singda haijakre Banbayai Surulili Festival asi Mei ki tang kundagina kunmari phauba Ukhrul jila da pangthokane Siroi Festival asi yawba lakpa miyoi singi security ki damak pambai khudingmak lokhatkani haina police na khangankre Adungai ingkumja lising amaga chamapan marputramapan gi Mei ki tang 13 ta thokiba ihobo Manipuri khunai asigi saktam ngakpagi ningsing thoram oina amsuna chahi khudingi Manipuri Identity Day haiduna pangthoktuna lakpagum ngarang Mei ki tang 13 asidasu kuntaruk suba Manipuri Identity Day amsuna sinduna silchar da leiba Manipuri Boys Hostel da pangthokre
Thauramda AMSU President Ngasepam Sanahal na Thauram Mapuiki Loinana Presidium Member Oina AMSU Advisor Kangabam Santi Kumar Amadi Saikom Komlakanta Ex-President Asangbam Biren Ampal Vice President Ima Sukesini Devi Amadi Ex-President Nongpoglakbam Nandamona Chingba Oja Singna Presidium Member Sing Oina Pampam Langda Pamki Loinana Government Girls Higher Secondary School Gi Potharaba Principal Dr. S. Haridas AMSU Gi Ex-Finance Secretary Saugajam Subongkor Advisor Laisram Satyajit Meitei Chambers of Commerce Assam Gi General Secretary Okram Lakikanta AMSU Jiribam District Ki Ex-President Govardhan Haigrujam Asina Chingba Oja Singh Saruk Jakhe Silchar Railway Station bu Basa Sahit Station haina mingthon bagi matangda Barak Tampak ki miyam gi apamabu Assam Sahitya Sabha na saugarli haina Barak Valley ki khongsata lakhiba Assam Sahitya Sabha gi President Basanta Kumar Goswami na phongdokre lol gi damak kanagumba amata sahit oiba Sahitya Sabha na pamde haina mahak na phongdokhe wafam singarang Silchar gi Circuit House ta Paumisinga wari sanabada mahak na phongdokki bani State Council of Educational Research and Training SCERT Assam na lisingani kunmanga tagi kuntret phawbagi chahi anigi Diploma in Elementary Education DLED course taming channabagi damak pre-entry test PET pangthokadori masigi damak online da darkhas kauri candidate singna chada yankhai phangduna higher secondary pass tobo oigadabani chahi asigi July gi tang ama phawbada masagi chahi 19 dagina 13 phawba oigadabani candidate singna SCERT gi official website scrtpet.co.in da changlaga online da ngasi May gi tang 19 dagi hoduna apply toba yaragani fees ka loinana darkas pisin bagi aroiba tarik June gi tang mangani akupa marol gi damak candidate singna official website scrtpet.co.in da changduna yengnana bahairi World Hypertension Day ki thauram ngarang Jiribam dasu Uchatholda laiba District Hospital da District Health Society NCD Cell Jiribam na sinduna pangthokre handak chahi gi World Hypertension Day ki theme di blood pressure niyom chumna onba amadi masibu control tawduna punsi nungsangna hingba haibasini thauramda CMO Jiribam Dr. Binoy Prasad Sahu K. Dhiren amadi Dr. Anil Kumar Prasad amasung Dr. Justin Haubamna mathang sidna Chief Guest of Honor President amadi Resource Person oina daista phamki numidasi ga mari lenana tha machupna pangthokadaba awareness campaign asida screening toba hypertension ngathokpa amadi control toba aduga lemna hidak langthak piba yauri hiramasigi matangda K. Dhirenna apum khara phongdorakhi 2025 hypertension day ngamari lenana invite to verbuidamta medical staff ko ina secretary lonana hypertension haibasi aigi khwaidagi kijaba lainani matam sangna hypertension amri diabetes tawduna lakna maram warga habse tumom jabam gyan tadaba aduga ahogi any tawdoro thubak khujemdasu kangauna ba haidna aise hypertension da changjona narna le adu imphal chale gauhati chale पुनः मफम चलुरे अदु लास्ट जिरीबाम दा उबिरिबा मेडिसिन डिपार्टमेंट की डॉक्टर जस्टिन हबम सेना कांटेक्ट तौजरे यामन पुनः तानरगो तुंगा डॉक्टर जस्टिन ना मन काउंसलिंग पेबिदुना हारिबा हिदाक सिंग सि नियम जुना साइ मतम जाना ब्लड प्रेशर जेबी अदुगा माना होगी टेस्ट तौहावा आइटम खुदिमा इन मतम जाना तौदुना ngasi bawda yang benar yang bidna hypertension ki problem diabetes ki problem creatinine ki problem gastric ki problem item taruk tare rasi yang benar control to prang ngasi bawda leri adra Dr. Justin si agi di best session ay ajare adna hariba laina sigi matangda akoi ngasi ki lembirli ba pai mayam soina hajiring isina Doctor na prescribe tauba hidak katana ai phani habilite ana doctor ki advice ki matungina sabaya taba tauba adu doctor ki advice matungina kang ai padana tanaraga taurabadi ai ngasi nungai reiba aduga
JN Manipur Dance Academy na sinduna ibudau chakhaba amasung ibendau liklai lema anigi chahigi amukta thokpa lai haraubagi lairoi haukiba chaichat tarani thoining thau kapanamita pangthokre Thoromasida Academy asigi Vice Chairman Longjam Joy Chandra Director Bilas Pukhrambam amasung Pradhan Guru Dance amasung Sankirtan gi thokchom sudirna luchingduna pangthokki Thoromasida Academy asigi atai subject ki guruhan amasung staff singna mateng pangkhi panbayai lai haraubasida saruk yakiba maiba maibi pena thagoloi pumnamak Dance Academy asigi guru amasung mairoi ngaktani National Institute of Ocean Technology NIOT na Bharat ki ahanba mi yawba samudrajan gi mission ama mathangi chahi gi aroiba sarukta pangthokadori mission asigi makhada master 6000 hainaming thonba mioi ahumna saba khongcharama samudra gi imaidagi meter lising taruk makhada changduna thijingadori masina samudra irol nungdagi mamal yamba mineral thiba anoba jiba singi masak khangdokpa masung Bharat ki blue economy hengadhanbada mateng pangadori Handak kharani asida Hong Kong amasung Singapore gumba khanokpok Asia gi leba kharada COVID-19 gi case hengalakpagi pautari mapam asigi miyam gi immunity hantarakpa amasung anoba sub variant LF7 amasung NB 1.8 na sandokpani hairi mapam adugi health ministry na miyambu chaksina leinaba amasung mathau tabasingna booster dose kapnaba pautak piri Hauzik ki oina anoba variant sing asina sathiba makal gi anaba oirakpagi khudamdi leite hairi adubu sexil thorang sing lokhanana bahairi District Kang Association Jiribam na sinduna Dibong Kuno gi community hall da kangkut tarana saruk jaduna sanariba ahanba thingnam paripuri amasung ichilinau ningsing men's kang tournament lisingani ga kunmanga gi ngarang sanakiba ahanba semi final match da LEC Babu Parana MITL Jeribambo Panjal Tarani Thoi Tareta Maithiba Piduna LEC Babu Para final da khongthangjen kre match asi RK Gaursanana referee oiki aduga K Manglemna scorer oibiki ngasi nungthil pung ama taba matamda SAYCA ga Kasar Kangkhutka anisuba semi final sanaragani ningsing bajai tournament asi Jeribam gi Dibong Khuno da leiba Thingnam Komlakanta gi imung manungna kachaba kang tournament ni Bihar na jumbu oiduna mi gi tang tara nithoi dagina tara mari phauba Gaya da pangthokiba taret suba Khelo India Youth Games lising ani ga kunmanga da saruk yaduna medal phanglakraba thangta gi sanaroi sing ngarang taram na okre Kasar District Thangta Association na sanaroi sing asibu silchar railway station da oklaba matung mathang Lakhipur Khoman amasung Borbil da su harau tayam na okhe masana sida Assam gi mahut sinduna punna sanaroi taret na saruk yakhe Hozai District Thangta Association gi sanaroi ani Pronoy Das amasung Rajdeep Das na gold medal amamam aduga Kasar District Thangta Association gi sanaroi ani Thiam Renuka amasung Alangbam Memolana silver medal amamam lawrakhi khongse da siga mari lenana team manager Khomram Bhuttachandra na mapam khara phungdorakli Hello India Youth Games 2025 Assam ki oina Assam district ki oina anaroi mangaka Sina Handakta Bihar na jumbo oina pangthokriba taret suba Khelo India Youth Games ta akhoi Assam gi oina players taret thangta gi players taret participant tawsida akhoi nupa macha gi category gi gold ani nupi macha gi nupi macha category gi silver ani asi loroi base asi Assam government gi jam sathina credit ni maramdi makoina akhoi bu huroja ida hokiba tang April gi tang kundagina May gi tang nipan ba akhoi bu camping to widna thambiraga training pb ki masida khoi masigi training degi akoi gold loba silver loba su akoi ngamjarapani na kadi thagani ID honorable CM Hemant Biswa Sharma Barak Valley ki minister Kaushik da makoi
पुनमकी क्वाइदगी मखोई पुनमदा अखोई दिन सपोर्ट तौबिबदगी अखोई सिंग ngमनी अखोई गोल लौबा सिल्वर लौबा ngमजरपनी गोल लौरी बांगांग अनि से होजाइदगी नि नुपा मचा की नुपी मचा अनि सिल्वर लौरी बसना कसारदगी नि मखोई की गार्जियन सिंग जोई साथ जामना हराउदे जामना थागनी मखोई की सपोर्ट दगी आंगांग सिंग से ngasi मेडल लौबा ngमलेमी गार्जियन की सिगम जामना मरु ओइबा कगनोनी थौदांग नि से गार्जियन की तगी मागी एकेडमी की कोर्स सो अइना जाम थागनी आइनी मसियार गई मतंग सिदु आई मिंग एलांगो मेमोला देवी आई लेफमना बोरबिल अदुगा आइना सैनरीसिना -56 दा अदुगा आई सिल्वर मेडल लबो ngमजरे आई मिंग थियाम रेणुका देवी कवि आई लेफमना लखीपुर कुमन वार्ड नंबर 10 दलै दुगा आई -52 कैटेगरी दा सनै दुगा सिल्वर मेडल Energy Healing Center Rongpurda computer gi matenga anoba madi ariba anaba singbo computer gi matenga layo khangdokpuna layengba hausare computer gi matenga makal makagi anaba singi report lokthokpuna haksangi awat machal kaya menkhanaba amadi supplement piduna naturopathy amadi magnetotherapy na layeng bajaragani maruaina nupi gi laina sing e watpa angang khawgi laina angang oidaba nupa singi phambi sonbgi laina prostate gland chawthokpa kidney amadi ising marigi anaba nung leiba sinus diabetes bp stroke paralysis nerve amadi brain gi anaba khwang naba khutang chikpa spondylitis phai chingba liver amadi chakhau gi anaba piles wakhal gi anaba tumba yadaba sor chinba gi laina sine chingba layang da yaragani loinana matam sangna hu chemba hidak charakpadagi side effect amadi ida hu chemba toxin leirakpa e watpa gi anaba koktanaba amadi steam bath ki kudong saba leijare silchar rongpur part 2 gi stone crusher manakta leiriba energy healing center da ngasimak gengsin birabu mangjongna appointment ki damak mobile number 9395732456 number asida call to bilakna bakhanganjari Lakhipuronline channel asibu yengbiri basingna pawa sibu like amati share tawbiu amati hojik phawa channel asibu subscribe tawbidri basingna subscribe tawbiu aroi bada maru oi pau amukhanna aran ba mawongda sim card season ba miyoi khutpu ama phare Surulili Festival ka mari lainana video ama viral oikraba matung KS of Delhi ki president ki mathakta Manipur police na FIR lokhat khre kuntaruk suba Manipuri identity day amsuna silchar da pangthok khre SCERT assam na DLED course ki damak pre entry test PET pangthok dori Hong Kong amasung Singapore da COVID-19 ki case hengalak pathengnare Jiribam da sanari ba kang tournament ki ani suba semi final da ngasi SAYCA का cachar कांकुट का सानारगनी अमसुंग खेलो इंडिया यूथ गेम्स दा मेडल फंगलक्रबा आसामगी थांगता सानारोई सिंगबु तारामना ओखरे Lakhipuronline YouTube channel gi paw sandok jaba ngasigi oinadi matang asidaloi jare